Social media amasung nungthil phongpa pausi-singdagi maroiba pausing lawkhatjaraga miyamda thamjari. Ahanbada matam-matamgi maroiba i-paudagi lawkhatjaraga. Kuki-singna AR ga pullaga Sisipurdagi kangsup leimakong taba lambi aronba semba haukhre. Non-local ani sakhangdabasingna phaduna pukhre. Non-local cashier amadi labor ama sakhangdaba khulai paibasingna laklaga phakhre hairi. Makoi ani National Highway 129A Maram Biren Road sembagi thabak tawriba company adu da thabak suba yawba miyoi ni hairi thaudoga singarang numidang Senapati district manung chana leiba Tamphung village tagi miyoi khara laklaga wari sasi haina kauktholaga pukhibani hairi hojik phawbagi oina makoi ani gi langla langjin chapchana khangba ngamdri New Ambulance Konda Central Force mayam nupi mayam isai jakoi tawraga party tawrambai thingubada nongmai salakpadagi irang thokkhre hairi Robin Mangang khwarakpamgi page tagi lokhacharaga leibaki economy gi phibam asuki matik sokchile gas thau double paisa pige hairasu phangnadre nungaiba kharana panungda nungaiba awaba mi kharadi kharai jenare izat phawba yonarakle ngasi lanjenarak pini haiba mama masa ani punna non local singa sanai yunairami haiba su tajare landa sikhiba adu khakta nate lan maithiba haibasi chana thaknaba lairaktraba sena inanaba walaklaba masagi sadong phawba yonduna sen talaklaba haibasi maithiba horokpagi khudamni hojik iraisa sing lan kaukre manungda su karimta sem saba laite panglang lang nungaineri yeknaba singidi manungda che sangdagi lambi thongdagi khutlaidagi khudingmak awat palaitena numit khudingi hotnari CM biren ki personal life ta hullaga nganghaliba director awafam da tarakloi hainingai leite mai Manipur kanana ba thaudang lawriba chief minister biren kumba lusingba amagi personal life ta hullaga nganghaliba director gi role lawriba misak awafam da tarakloi hainingai leite haina mai Manipur na section wa thamlakli ngasi naurem thong da paumisinga unaba amada mai Manipur gi chief spokesperson singsubam dewana hai chahi humpu henbagi punsi khongchata Manipur kanana bagi damak thaudang lawraklaba chief minister N biren kumba lusingba amada irang asibu nathai hanana ba moongda nganglakpa asimak mai Manipur na awang ba thakta yaningde Karisu khangjadaba mimanadraba amabu sizinaraga CM biren gi personal life ta hullaga nganghaliba simak laibak thibani insilaga nganghaliba masamak thoraktuna phongna ngangbiyu maduna taduna irang asi diver tawba yaba moongda mingonda insilaga nganghanba asimakti yaningde haikhi mahakna makha tana hai kuki gi oinadi ngasi phawada masoi tabagi wafam leite makhoi gidi pandam amakhaki makhada pandam adu phangnana ba minister oiro MLA bu oiro phamgi mihoba leitana chap manana chatminari Kuki ki MLA tara leiba da minister phangi phangde haibagi makhoi masal chingthanabagi wafam leite aikhoi gidi aina chief minister oide yade hojik lariba chief minister asi inthu gadabani haiba wakhalona mang tharaga aikhoi masal punsin bangamdre masigi mathakta mimanadraba mi amabu insilaga irang asi diver tawba yaba moongda ngang sakhan bagi thabak chathaduna leiri Thawong asi makha tana sathadaba phai direction piriba director gi role lawriba misaksu amadi artist su awafam da tarakloi hainingai leite irang asi da mai onchinduna Manipur kanana ba apunba thodang lominasi haina mahakna phongdokhi matam chana irang laksinde haina miyamna waroriba si khangdabanate chief minister biren chief minister oina leiba natraga pham thadokpa haibasi aigi khutta leite N biren Manipur da tholiba irang asi matam chana laksin bangamde haina miyamna waroriba amadi pendriba si khangi aikhoina su yazai haina chief minister nongthombam birena phongdokre NDTV da akhanana unaba amada chief minister nongthombam birena hai state lenga kasina matam chana irang asi laksin bangamde haiduna miyamna aingonda warawi haiba aiha khangi aikhoina masibu yazai adubu lairiba phiba masi yamna complex oi masak khangdoklaga asengba yeknaba aduka aikhoiga lanthengnadri BJP amadi masigi mapang oriba party kharagi MLA kharana chief minister sindokpagi apamba phongdoknabagi wafam lakliba siga mari leinena hangba wahang amagi paukhumda chief minister na hai chief minister oina leiba natraga pham thadokpa haibasi aihaki khutta leite aihakna pukning sangliba wafam di state asigi problem asi loishinbani handak pangthokiba 35 suba lok sabha mikhalda Manipur gi seat animak congress na mai pakhibadagi chief minister sinbagi wafam ama party gi MLA kharagi maraktagi taksinarakhibani haina lawi 35 suba lok sabha mikhalda inner Manipur parliamentary constituency da BJP gi mirep oikiba minister Thaunaujam Basanta Kumar dagi Congress mirep angomsa bimol akoijamna bot lak amaga lising maudragi mathakte henduna mai pakhibani aduga outer Manipur parliamentary constituency dana ruling BJP gi mapang oriba Naga People's Front NPF ki mirep Kasui Timothy dagi Congress mirep
अल्फ्रेड के आर्थरना बोट लाख अमगी मनाक्ते हेंदुना माई पाखिबनी चीफ मिनिस्टर नोंगथोंबम बिरेन मखा तरादुना हाय हंदक पांगथोखिबा 35 सुबा लोक सभा मिखलदा बीजेपी ना फंगखिबा बोट की चांग नेमबा नते अखोइना फंगनी हायना पाबा बोट मसिंग अदुमक फंगबा ngamखि 38 सुबा लोक सभा मिखलदा बीजेपी की मिरेपना फंगखिबा बोट मसिंगदगी हंदकना हेलिबनी अदुबु मणिपुरदा हौजिक ओरिबा फिबा मसिना मरम ओइरगा माइथिखिबनी प्राइम मिनिस्टर नरेंद्र मोदी ना लुसिंगदुना अहुमलक सुबा तामगी एनडीए लेंगाकसिना अहानबा ओइना नुमित चामनिगी मनुंगदा पांगथोकदबा थबक थोरमसिंगी मनुंगदा मणिपुर की इशू यावरी मरम असिना लाक्रिबा था अनि अहुमगी मनुंगदा मणिपुर की इरांग असिगी वारसिन अमा पुरकनी हाइबगी थाजबा लै हाइनसु चीफ मिनिस्टर एन बिरेन फोंदोखि अमरोमदा मणिपुरदगी एनडीए की एमएलए खरा प्राइम मिनिस्टर नरेंद्र मोदी अमदी अतै सेंटर की लुसिंगबसिंग उननबा ngarang दिल्ली दा थुंगलखरे हौखिबा सगोलसेल नुमिता चीफ मिनिस्टर नोंगथोंबम बिरेन चेयर लौदुना बीजेपी एनपीएफ एनपीपी अमसुंग जेडीयू की एमएलए सिंग यावना मिफम अमा पांगथोखरबा मतुंग लेंगाक पाइबदा यावरिबा एमएलए खरा दिल्ली दा थुंगलखिबनी एजेंसी की पावरसिना मखा तारादुना हाय प्राइम मिनिस्टर होम मिनिस्टर उनबगी अपॉइंटमेंट लौरबा मतुंग चीफ मिनिस्टर मसा दिल्ली दा लाकनी मा की मांगोइना हयेंग नोमाइजिंग नुमितसु एमएलए खरा दिल्ली दा थुंगलबा याय हायरी दिल्ली दा थुंगलरबा बीजेपी की एमएलए केएस इबोमचाना इंडियन एक्सप्रेस दा फोंदोखिबदा हौखिबा सगोलसेल नुमित की नुमिदांगदा चीफ मिनिस्टर ना चेयर लौदुना मिफम अमा पांगथोकलबा मतुंग पार्लियामेंट मिफम चथरिंगै मनुंग प्राइम मिनिस्टर होम मिनिस्टर अमित शाह अमदी अतै सेंटर की लुसिंगबसिंग उन्नदुना मणिपुर की इरांग असि अथुबदा लोइसिननबा लंबी अमा सेंबिनबा तक्सिन बहाइना वारेप लौरबा मतुंग मखोइ दिल्ली दा लाकपनी ममांग सही की मे अहुमदगी हौरखिबा इरांग असि ngasi फावबा लाक्सिन बंगमदना लैरिबा असिदा मिपुंग खुदिमकना लेंगाक असिदा यावरिबा एमएलए खुदिमकता पेंदबा लैरकपा असि अखोइसु मियाम स्टेट लेंगाकता पेंद्रे हाइबसी हंदक पांगथोखिबा लोकसभा मिखलगी फोल असिनसु ताकली हाइना दिल्ली दा थुंगलखिबा बीजेपी की एमएलए अमनसु फोंदोखि पनबा याबदी ओपोजिशन की कांग्रेस की एमएलए सिंगनसु हौजिक दिल्ली दा लैदुना पार्लियामेंट मणिपुर की इशू पुथोकनबा एआईसीसी की लुसिंगबसिंगा उननबा लैरिबनी।